Lepak Malem Ima Ikema Temban bagi mama ni jenau kundi jabini dalam singna lem nabau sidaya thang sini nahai tarin pu isum maripu mafam kuding taragan amang asoi phataba marin sinna ko ka ni nase inga thagi Tara ni panba khage numiki jai pharo pungamda nasa nanai lainungan ibungo phulona amung hanna laini yakai binba lupna thatta thakan khanjare khara phamre semjare sirabu punu mafai sita lapiro sarare na simba lagi marpunamak bai pu punamak mage nga ko punamak sanamai lain hau ibudori pakhangba thatta mangan piriba Nimit tadi apa punama naca nanai taibang lain nauya phuloi bungona amung hanna lain jakai bin belupna bang haje ba haje ge ni je nungman ni jage haide ko phejari jani masap oidna mafam sidangan biaro bang tara lona khoram jeri na nanai sinna lain tau sana mahi Awal Kanur Impal ki lifetime president Oibiramba Ahan Bungo Oina Major Nambol Oinamda Ibana Mahaki Unsi Sengel Loiduna Hokiba Yumsa Kaisen Vita Layamnenda Binki Bagi Nasi Asi Taraga Matoi Nisanba Lana Thoram Nonga Thorangi Adugi Mapa laksere haraga barak giligi maru oina ina ainingu jokotani haiduna songgok chalekuba lo kana mahi laini ina malem punthok lo auria fulona amuhana maitai lainingu sapong giramba nising lo alina kusan nazare haraga ahan laining thau sana mahi ni kamal irat jaduna 남자바 남동마 시기와이나 미양 모스 레하르가 누파미나 바로마시 한 이무기 타와이미랬나 나양대 매딩 메시를 레이루로 나왔다 아임 타오기 대학 가다 이제